ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯕ꯭ꯂꯣꯛ ꯑꯣꯏꯗꯣꯏꯅꯤ ꯕ꯭ꯂꯣꯛꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩ ꯉꯁꯤ ꯃꯥꯔꯀꯦꯠ ꯆꯠꯂꯨꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯃꯥꯔꯀꯦꯠ ꯆꯠꯂꯒ ꯀꯃꯥꯏ ꯇꯧꯕ ꯍꯥꯏꯕꯗꯣ ꯑꯩꯅ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯕ꯭ꯂꯣꯛ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯁꯦꯌꯔ ꯇꯧꯖꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯟꯗꯛ ꯃꯇꯥꯡꯁꯦꯀꯣ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯂꯩꯔꯤꯀꯥꯟꯗ ꯀꯣꯏ ꯆꯠꯄ ꯆꯥꯕ ꯑꯗꯨꯒꯨꯝꯕꯗꯣ ꯑꯩꯅ ꯁꯨꯝ ꯃꯌꯥꯝꯗ ꯃꯦꯃꯣꯔꯤ ꯑꯃ ꯑꯣꯏꯅꯕ ꯁꯦꯌꯔ ꯇꯧꯖꯕꯅꯤꯀꯣ ꯑꯗꯣ ꯑꯩ ꯏꯁꯥꯒꯤꯁꯨ ꯑꯣꯏꯅ ꯃꯦꯃꯣꯔꯤ ꯑꯃ ꯂꯩꯍꯧꯅꯕ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯣꯛꯄ ꯍꯧꯔꯅꯤ ꯁꯣꯟꯊꯂꯦ ꯃꯌꯥꯝꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯥꯔꯀꯦꯠ ꯌꯧꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯤꯛ ꯆꯪꯉ ꯃꯇꯨꯡꯗ ꯀꯩꯀꯩ ꯂꯩ ꯍꯥꯏꯕꯗꯣ ꯑꯩꯅ ꯃꯌꯥꯝꯗ ꯁꯨꯝ ꯎꯠꯆꯔꯛꯑꯅꯤ ꯃꯌꯥꯝꯗꯨꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯆꯠꯂꯤꯕ ꯃꯥꯔꯀꯦꯠ ꯑꯁꯤꯒꯤ ꯃꯤꯡ ꯑꯦꯔꯥꯒꯇꯥ ꯂꯣꯀꯦꯜ ꯃꯥꯔꯀꯦꯠ ꯍꯥꯏꯀꯣ ꯍꯥꯏꯗꯤ ꯁꯤ ꯃꯥꯔꯀꯦꯠꯁꯦ ꯑꯣꯟꯂꯤ ꯁꯟꯗꯦ ꯈꯛꯇꯗ ꯍꯥꯡꯉꯦꯕ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯕꯩ ꯃꯔꯝꯗꯤ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅꯁꯨ ꯆꯠꯅꯤꯡꯕ ꯇꯥꯔꯒꯁꯨ ꯁꯤ ꯃꯥꯔꯀꯦꯠꯁꯦ ꯆꯠꯄꯤꯕ ꯁꯨꯝ ꯌꯥꯅꯤ ꯍꯥꯏ ꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯁꯤ ꯃꯥꯔꯀꯦꯠꯁꯤꯒ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡꯁꯦ ꯑꯍꯣꯡ ꯑꯆꯥꯎꯗꯩ ꯍꯧꯕ ꯂꯣꯏ ꯁꯨꯔꯦ ꯍꯥꯏ ꯇꯥꯔꯦ ꯁꯥꯟꯅꯄꯣꯠꯇꯒꯤ ꯑꯉꯥꯡꯒꯤ ꯐꯤꯗꯒꯤ ꯑꯍꯟꯒꯤ ꯐꯤꯗꯒꯤ ꯅꯨꯄꯤꯒꯤ ꯅꯨꯄꯥꯒꯤ ꯑꯗꯨꯒꯒꯤ ꯈꯨꯖꯨ ꯈꯨꯠꯂꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯒꯤ ꯇꯣꯡꯅꯕ ꯀꯔꯤ ꯀꯔꯥ ꯑꯗꯨꯒꯒꯤ ꯁꯥꯏꯀꯦꯜ ꯑꯗꯨꯒꯒꯤ ꯍꯥꯏꯗꯤ ꯁꯥꯟꯅꯄꯣꯠ ꯕ꯭ꯂꯦꯡꯀꯦꯠ ꯄꯔꯗꯥ ꯑꯗꯨꯒꯨꯝꯕ ꯃꯈꯜ ꯃꯈꯜꯒꯤ ꯃꯌꯥꯝꯁꯤ ꯃꯥꯔꯀꯦꯠꯁꯤꯒ ꯐꯪꯗꯕ ꯑꯝꯇ ꯂꯩꯔꯣꯏꯑꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯦꯀꯦꯟ ꯍꯦꯟꯁꯨ ꯑꯁꯨꯝ ꯊꯣꯛꯏ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯤꯛ ꯀꯩꯀꯩ ꯂꯩ ꯍꯥꯏꯕꯗꯣ ꯑꯩꯅ ꯃꯌꯥꯝꯗ ꯁꯨꯝ ꯎꯠꯆꯔꯛꯑꯒꯦ ꯃꯌꯥꯝ ꯑꯩꯅ ꯉꯁꯤ ꯏꯁꯄꯤꯁꯦꯜꯂꯤ ꯑꯣꯏꯅ ꯂꯥꯛꯄꯒꯤ ꯃꯔꯝꯗꯤ ꯑꯩꯒꯤ ꯔꯥꯏꯁ ꯀꯨꯀꯔꯁꯦꯀꯣ ꯑꯩꯒꯤ ꯔꯥꯏꯁ ꯀꯨꯀꯔꯗꯣ ꯃꯁꯥꯒꯤ ꯃꯈꯨꯝꯗꯣ ꯂꯤꯛꯀꯤ ꯃꯈꯨꯝꯅꯤ ꯑꯗꯣ ꯃꯁꯥꯒꯤ ꯃꯈꯨꯝꯗꯣ ꯀꯥꯏꯊꯣꯛꯈꯤꯕꯒꯤ ꯃꯔꯝ ꯑꯣꯏꯅ ꯑꯩꯅ ꯃꯥꯒꯤ ꯃꯈꯨꯝ ꯑꯃ ꯊꯤꯕ ꯂꯥꯛꯄꯅꯦꯕꯀꯣ ꯃꯥꯔꯀꯦꯠꯁꯤꯗ ꯑꯗꯣ ꯂꯥꯏꯕꯛ ꯐꯅ ꯐꯪꯗꯤ ꯐꯪꯉꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯜꯂꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯏꯁꯄꯤꯁꯦꯜꯂꯤ ꯃꯌꯥꯝꯗ ꯍꯥꯏꯗꯨꯅꯤꯀꯣ ꯑꯩꯅ ꯔꯥꯏꯁ ꯀꯨꯀꯔꯒꯤ ꯃꯈꯨꯝꯗꯣ ꯀꯥꯏꯊꯣꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯅ ꯃꯥꯔꯀꯦꯠꯁꯤꯗ ꯊꯤꯕ ꯂꯥꯛꯄꯅꯦꯕ ꯁꯦ ꯃꯥꯔꯀꯦꯠꯁꯤꯒ ꯂꯣꯏ ꯐꯪꯉꯦꯕꯀꯣ ꯑꯗꯨꯒꯤꯗꯤ ꯑꯗꯨꯅ ꯃꯥꯔꯀꯦꯠ ꯃꯈꯨꯝꯁꯦ ꯐꯪꯗꯤ ꯐꯪꯉꯦ ꯍꯥꯏꯕꯨ ꯃꯈꯨꯝꯁꯤꯒꯤ ꯍꯥꯏꯗꯤ ꯁꯦꯠ ꯑꯣꯏꯅꯀꯣ ꯃꯥꯒꯤ ꯈꯥꯡꯁꯨ ꯌꯥꯎꯔꯦꯕꯀോ ꯑꯗꯨꯗꯣ ꯑꯦꯛꯁꯇ꯭ꯔꯥ ꯐꯪꯉꯣꯏ ꯍꯥꯏ ꯃꯈꯨꯝꯒꯤ ꯑꯗꯨꯅ ꯑꯦꯛꯁꯇ꯭ꯔꯥꯗꯤ ꯐꯪꯉꯛꯇ꯭ꯔꯦ ꯖꯣꯏꯟ ꯑꯣꯏꯅ ꯁꯨꯝ ꯂꯧꯔꯛꯑꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯠꯂꯦ ꯑꯩꯈꯣꯏ ꯑꯗꯨꯗꯤ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣꯁꯨ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯥꯔꯀꯦꯠꯇꯒꯤ ꯍꯜꯂꯛꯑꯦ ꯍꯜꯂꯛꯇꯅ ꯔꯨꯝꯗ ꯐ꯭ꯔꯦꯁ ꯑꯣꯏꯗꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯕ ꯕꯤꯜꯗꯤꯡꯗꯨꯒꯤ ꯁꯠꯇꯨꯒꯤ ꯃꯊꯛ ꯀꯥꯈꯠꯂꯛꯑꯒꯅꯦ ꯉꯥꯏꯍꯥꯛ ꯍꯤꯡꯒꯣꯜ ꯌꯦꯡꯊꯣꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯃꯆꯥ ꯃꯁꯨ ꯑꯗꯨꯝ ꯖꯦꯅꯝ ꯇꯦꯅꯝ ꯊꯥꯕ ꯖꯦꯟꯗꯦꯝ ꯑꯁꯤꯒꯨꯝꯕꯁꯦ ꯑꯩ ꯉꯥꯏꯍꯥꯛ ꯌꯦꯡꯊꯣꯛꯄ ꯂꯥꯛꯏ ꯏꯁꯤꯡ ꯆꯥꯏꯕ ꯑꯣꯏꯅ ꯑꯗꯨꯅꯦ ꯃꯌꯥꯝ
ꯃꯤꯇꯥꯁꯨ ꯀꯥꯈꯠꯂꯛꯑꯦ ꯃꯥꯁꯨ ꯀꯩꯅꯣ ꯍꯣꯠꯅꯔꯤ ꯍꯤꯡꯒꯣꯜꯒꯤ ꯁꯟꯗꯥ ꯇꯥꯁꯜꯂꯛꯑꯦ ꯃꯌꯥꯝ ꯃꯝꯁꯜꯂꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯁꯟꯗꯥ ꯑꯩꯈꯣꯏ ꯁꯤꯒꯅ ꯑꯃꯨꯛ ꯁꯟꯗꯥ ꯇꯥꯕꯁꯦ ꯊꯦꯡꯉꯦꯕꯀꯣ ꯊꯦꯡꯉꯒ ꯃꯝꯁꯜꯂꯛꯏ ꯑꯁꯥꯝ ꯂꯣꯝꯗ ꯑꯩꯈꯣꯏ ꯃꯣꯏ ꯃꯅꯤꯄꯨꯔ ꯑꯦꯅꯤ ꯃꯥꯏꯀꯩꯔꯣꯝꯗꯗꯤ ꯁꯟꯗꯥꯁꯦ ꯌꯥꯝ ꯌꯥꯡꯅ ꯇꯥꯏ ꯍꯥꯏꯇꯥꯔꯦ ꯁꯤꯒꯅ ꯑꯃꯨꯛ ꯊꯦꯡꯅ ꯇꯥꯏ ꯁꯣꯝꯗ ꯃꯝꯃꯤꯉꯩꯗ ꯁꯤꯒꯗꯤ ꯉꯥꯟ ꯉꯥꯜꯂꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯁꯟꯗꯥ ꯇꯥꯁꯜꯂꯛꯑꯦ ꯃꯣꯏ ꯁꯣꯝꯗꯗꯤ ꯃꯝꯅꯔꯝꯃꯅꯤ ꯄꯨꯔꯥ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯈꯣꯟꯊꯤ ꯄꯥꯏꯅꯔꯤ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯁꯤꯒ ꯊꯥ ꯃꯆꯦꯠ ꯂꯩꯔꯦ ꯁꯤꯅ ꯑꯖꯥꯟ ꯂꯥꯎꯔꯤ sini building mathakta sumaina sana sanda nga kakhalakpase isasu fresh oiraga yam nungai hai tari nusitka sitladana yamna nungai ba ko khoi dum adadam oire hingon su thajarabani na nungai ba ko adona nundin nga kakhalakpa adona sing nga sai biba doni hauji sing budi sai loire ato sini mem sing di sai ape kang double jure ko pa kang कोई राइस कुकर साइ ना मैं वीडियो उच्च की बरो राइस कुकर दो मैं मखुम दो को आंग तो ना बड़ा आंग ले बनी ना सोने दे काय ठो करे बता ना दे लिखी ना अदो ना अनो वम सिनबा वही ना मार्केट दो की मरु है दी मरु वही सलू बनी अदो फंगे अदो संदा तो सले नुआए सिगले बे दुदी मैं मतंग असिदा वीडियो से लोइसनजरगे दो मैं आपन नुसिबिदुना लाइक शेयर सब्सक्राइब तौबिरमु अदुगा मैं असोय गांग लेसु कमेंट सुम हाइबिरoi चुमदोना बहना जगे